Kamjong district ki Hongbei khulda ngarang Mars ki tangkun ngani pan ngi numidang pung mapan ga makai taba duwai de NSN IMA madi Eastern Flank faction nga nomai kamna bada miyoi mari laikhidra ba miyoi singa du di Eastern Flank group ki nehri laikhidra ba miyoi singa du di Captain Sosip Pem Marau village tagi Sergeant Zairei Halang village tagi Eastern Nagaland dagi Corporal Banlai amadi Paukhul dagi Corporal Thansomi Nehari Eastern Flank asi Indo-Myanmar border da leiba Kangbu Nehari Atopa source amadagi phangba pawgi matung inesdi NSN Eastern Flank ki maikai digi condolence message matharakli machine hari madudi Kedar Singh ambush neba wapam mas phungdurakli hariba message asida palliba atenba wapam khram yamna tenthakna thamjagi makhoina khoigi Kedar Singh da numai kapsilakpani Hariba numai kapsilakpa sida thongna pharaba khoigi Kedar mari nungsiraba Kedar mari asi hariba jaga simakta da sikibani aduga Kedar animadi hariba mafam numai kapakpa sidagi nanthok selakhiba wapam amsupali makata na makhoine sengdokladuna hari madudi hariba makhoibu kaptuna hatliba makhoigi Kedar Singh si second lieutenant to liba nataba makhoigi highest level collective leader singi maikai digi pirakpa order am oirangan heba wapam su phungdorakli Rapis aman sahi yengdunu natablichat chatpanati serak pibada karigidamak sahi yengadoribano ragap sada Aam Adami Party AAP gi lusingba amasum Rajya Sabha gi MP oiriba ragap sada na lebasigi legal system na rapis singbu serak pibada sahi yengliba sigi matang na phongdokiba waphamna lebak sin thungna miyam gi marakta asoba debate am ohelakri MP Ragap Sadana phongdokiba lebasida rapis amana tamthiba crime sathaba matamda victim adugi sahi yengduna crime Sathabanati Masi Kangna Kangna Karigidamak Rapis Adubu legal system ki kuthang da serak pibada sahi yengadori bano haina phongdokibani Ragap Sadagi wapamsi lebasigi Juvenile Justice Act pu target tawduna phongdorakiba wapamni ek asina sai taragani pan ki makhada leba sex offender amabu mara laide lakthraba rapis singda kariguma makhal kharagi protection piduna lairibasi yaningdaba phongdokpo oina thamlakhibu wapamni thajanari Laidiba law sigi makada tamthiba crime sing sa tharamba miyoi sing asi sai taragani pan gi makha oiram labadi punchi chupa phadok natragana death penalty phangbagi muhutta yamdrabra sahi ohum correctional home na thambagi satna kanglon sing laidi ragap sadana phungdokipta asiguma tamthiba crime sing asi gi serang asi sa tharamliba crime adugi mawong mataw yengduna pi phamthui offender adugi birth certificate yengduna serak pigadabnati asiguma case sing sei taragani pan mapung phagadoraba juvenile singbu angang ni haina treat tawba sina victim sing justice phangan bangamdre ki ragap sadagi wapamasi khonglei thuna lebak sinba thuna social media da viral oirakre maki wapamasi sagat pamiyoi singna criminal responsibility gi sei hanthan bana asiguma crime sing asi yengsinba da mating oigani habigi wapam phungdok narakhi adubu legal expert sing naji juvenile justice eki makha da pidi protection sing asi mapung phan lokthoklabadi international civil right convention sing khongaw narakpi yahri Khusumal Pithok Trap the Bot Pirui Haituna AATS in a BJP the warning to create. Mikal Naksilakpagal in a political parties in a religi the Maxim Sanarakli. Assam Mikal Gimango in an Assam Tea Tribes Student Association AATS in a Andrew Yule Company Gimakada Liba Sa Thab Mapam Sunda Tabak Toriba Sin missing Pithok to directly Kusuman Sing Pithok Pidavatara Pangtoka the River Mikal is the Bot Pirui Haina BJP the warning to create. AATS in a phongdokibada Dribugar district ki tingkhong amadi Rajgarh da leiba sa thaba mafam singda thabak suriba sinmi singa si tha mari hena khusuman phangdana leirakpadagi awaba kya mayuknari masida Assam gi BJP na lusingba lenga sina sinmi singi khusuman matam sana pithokna thabak paikhalaktabadagi sinmi singda khoirang khosaun hanba pokali sa thaba mafam singda thabak tawjariba sinmi singi khudong sadaba sing asi makhata na yingsin bidrabadi pangtokkodoriba Assam gi mikal asida mami tahangani haki Nakalamoramda Assam ki Mikal Numit Taraga Mathunika Naisilakpaga Loinana PM Modi Home Minister Amit Shah Madi Congress President Malik Arjun Kharge na Assam da Mikal ga Mari Lainana Rally amasum road show kya pangthunaba sem sakre Mathang thagi ani da Amit Shah na Barak Valley da campaign tawgadori Defense Minister Rajnath su campaign gi damak Assam da lakadori Malik Arjun Kharge di Hayang Lakhipur da campaign tawnaba sem sakre JNK Ladakh samnariba
Zozula sing lambi do upakna kintharakpada miyoi tare Sikhre amasung manga sokre singdaktagi asoba akanbu unpak ama khangaudana Srinagar le highway da kintharakibada irai numit yamdrabada miyoi tare ki punsi mangkhre amasung miyoi manga sokre unpa adu Zozula पास की लद्दाख थंग नकन किंथरखिबनी मधुगी मखार पैसेंजर गाड़ी कया मरु ननख्री थाउदोदुगी मतुंग हाईवे दु मपुंग फाना थिंजिंख्री अथॉरिटीज ना असोब रेस्क्यू अमसुंग क्लियरेंस की ऑपरेशन सिंग चतख्री उन्नदु लौथोकनबा अमसुंग लंबी सतप याहननबा होनरी फिबम मधु मसामंगना यिंगसलिबा लद्दाख की लेफ्टिनेंट गवर्नर ना जोजी लादा उनपाक अमगी निखायविगी लेबक थिबा पाउ तारे ehakna DC amasum SSB Kargil khudakta mafamadu sanctionana ba amasum relief amasum rescue operation sing sizinana ba paukta pikre disaster relief forces amasum BRO of Border Roads Organization yauna government agency punamakta high alert lehankre ki Zozula past singthak kin tharakibu unpak amana garida nanbada lebak thiba miyoi taret sikiba amasum manga sokhibigi paukta bad awaba poi haina Union Minister Jitendra Singhana thaudo dugi matangda awaba phungdoki National Highway 1 haina khangnaba Srinagar Le Highway si Srinagar amasum Le gi marakta marueba phauna pham oina thabak tawriba maru oiraba kilometer samri ki kunthraga mari sangba route amani foot lising 13 ga sangwa ga 100 ga manga gi awangba amada Zozula pass yauna satliba lambi asi masigi phajaba saktam amasum awang altitude ki singnaba singidamak maming sali on sathina taba amasum khudong thingai oiba lamit tumit aduna maram oiduna highway sigi masigi saru asi ningtham tha singda itatatana thingzali kungi oina thingjanba sing adugi khudong sadaba du kokonanaba hauji Zozula pass phauduna asauba tunnel ama sari masina loisinduna masina lada amasum India gi atakiya gi sarukta safaba nongsingi phibam punamak satpaya lambi ama piragani project asida single tube ama kilometer 14.2 sangba amasum meter 9.4 park lane anigi tunnel ama yauri Masi foot lising taragani thui rongi awang bathali sabalu silabada Zozula tunnel na area gi manungda khwaidigi sangba tunnel adu oiragani fertilizer paisinduna thambagi mathakta operation chatakre license lising taruka samapan kaktakre FIR sanipan ga kunga mathoi thangatkre Lami singi yaifaba ngakthoknaba license lising taruka samapan hena kaktuna masum kesa kya register tawtuna fertilizer paisinduna thamba thaidokpa masum black marketing gi mathakta government na chathabu operation kankakri Lok Sabha da pakhum pibada Minister of State for Chemicals and Fertilizer Anupriya Patil na Essential Commodities Act 1955 amasum Fertilizer Control Order 1985 ki makhada fertilizer sing regulate tawduna kanglon thugai bising mathakta aset pathabak lokhat pangamaleki April English singani yakunga manga digi hauna authorities na inspection lag 4.66 hena sadakhe Sokos notice lising taragatruk hena thokre license lising tarukasani pan ani cancel natragana suspend Taukhre amasum FIR sanipan ga kunga mathoi thangatkri state singa kusam naraga center na fertilizer ga mari leinaba kanglon sing soidana nga khanana ba sayol goeba yumphamda enforcement monitor tawri masiga loina haujik saliba Rabi 2025-26 season asida urea DAP MOP amasum NPKs ki surprise mathau tabadagi hena government matik saba fertilizer phanganduna lairi urea subsidy scheme gi makhar kg 45 ki bag amada lupa chaniga nifuga nithoi subsidized maximum retail price urea makhatana yoli malemi goina mamal sang naida marakta mamal sing lengdana thamnaba phosphatic amasum potassic fertilizer sing gidamaksu nutrient based subsidy NBS ki scheme thabak ton thokli lami sing da makhoina leiba ngamba thak lehanana ba masum apan balaitana phongana ba DAP amasum DSP gidamak logistic amasum atai asang man singi damak metric ton amada lupa lising ahunga changwa yauna ehenba saukat papikri tentang nasum na miyam na thamjage duga hausi koina di miyam pau matang ase lusinjarage masum khata bano babden miyam punangai minasi